Ichilnaw mayambu taram noksari loinana ngasi channel asina semjagadaru video se masi handa ingen thaje haujangra haitare ko adu mamangda semgadabado handakse ising isau thokpa aduga aigi imungje ising thome haitare ko aduna maram oiraga video semba ngamkhide haitare maduda natana ehangna akhoi khubang mai kharga sum yengjabna haitare ko aigi subscriber singge ado makhoi su result pi do khara dum wali haitare madusu ai thuna ngasi hayeng sida loisanaba hona jari haitare Maruina handakse ising isau thokpanina mai ga yadaba khotaba maya ama taw haitare ko haidi mai laktaba khotaba ado hojupudi lae aduna ai thabak se dum paiba hawgacharabana haitare ado ingen thagi siju haujan tha je haujan khraga su ayhangna tha khudingi dumaina maru oiba khara sum thagachabado ado aigi subscriber singna thagat piro haidana dum haibiri haitare maduna maram oirga masi thagataba yadaba maramna thagacharapani yengbiribo khaipuno mupu aham muktada taramno uksari haidana haijari Ingen thase maroina akhoi taragani thoini pan base masi angom gi apokpa khoiramba numitni ingen gi tarani thoini pan base aduga loinana ingen thagi oina maroiba numisingi matang lakhutcharabada chaikaba numit se Monday Tuesday Wednesday hariba numit ahum se ingen thagi oina chaikaba numini numit ahum asi yamna phaba numini habitare afaba thabak thorom kya ama hariba numit sida tawbu yai ko aduga angang unagada khokadaba sum mayam sum yauri haitare ko aduga musing dugi numit yang phumatamda Monday Tuesday Wednesday je masida dum khan bai ko habidi maraksida tanabu butar so amabu tarab so chaikaba numit orgade phatabagi dos punama ko e haidana hairam balai aduna chaikaba numit yamna maruine longnabani aduga chaikaba numit se laikhraba muthungda tanabu numit se ingen thagi oina Thursday amasung Saturday hariba numit anesi tanabu numit aduga loinana mayamna yam hangbi bai tar ko tha khoding aduga thibada su khara waba sigi matang je Makmei Chakpa thaban hai tar ko thaban ni numit nate ko thaban se Makmei Chakpa thaban se tarung ni panba amasung kuma thoi ni panba ani se Makmei Chakpa thaban ni hariba thaban ani se yamna aruba thaban habidi phattaba oina sulongna bai tare afaba thabak thorum ke am hariba numit sida tawna deba lohong khongdong bo obi ai adigi akhoi kayan thaba ma hobu obi ai natrak pora chobom laibo obi hariba numit ase yam kana tawna de ai tare thawai pambo ro moiro jiba lofolokshin bo ro sigum masi kya kana khara tawna de ai tare nahunareng tobusu tore iri seli kana dumaina pi ai tare adugumba yamna luba thabana moina Makmei Chakpa se ahaki channel da adum tha khoding edum hapcha duna laksabani adum mayam hangbir pusu yawe maram musina musu mayam da haijabani loinana mathang da thasi maike ingen thagoina thasi maike ase kaubru maike ase khoi thasi maike haidana khangnei ko haibidi hariba maike adom da khoi yarek na basat haide ga na hai ko phatte to haide karigumba ra pallam am sathoga su hariba kauburom da sat poitar gadi yumda dum halakna hona bi bai tar habidi yarik nam sat kanu haitana sumaina thambiram hai tar aduga loina na yamna maroiba amasung hojiki matamda kya kana lun sulongna da ba sa suchana da bai tar ko adubu aigi channel jingbiri besing ausing na de dum khangning duna leiba tha khoding oina aigi sumai sum thagalakpadi ngak tun sana ba mayam su yauri madudi Chaheidaba Chilheidaba gi matang ni Chaheidaba se ahum pirame ingen thagi oina madudi yen pak ne kakla ne common ne hariba ahum ase Chaheidaba ni haidana pibiramiko aduga Chilheidaba laida haurei amasung tharo hariba ani si pirame Chilheidaba se hojiki matamda kya kana sinnadraga su habidi lai se kya sinnade ko hojini piyo bisingna aduba mamange matamda yam chinarame aduna maram oiraga masi ngaktuna dum thama mai tare tha amada sisi tawbiya de sisi sabiya de sisi sinbiya de habje yam ngangna sanarame haitare hojiki matamda sanadraga su ado aihangna aigi video da sigum kya amasum haptana sum laksabani ko mamange torom masing ahal laman singna torom sing do madu kamai lai bagi habdo aigi channel sida video khoding edum haptana laksabani aduna yengbiri bu khaipuno manasu adugumba sum kayana sum yengjalubada khangjalubada kanabada oiba maramna sigum singse adum thagat piro leptana haidana haibirapani maram masina ngasi video se ingen tha haukhriba lairagasu masi tangai mu phadana adum thagat tabi yadaba haitare aigi subscriber aigi viewers singi khanjarga masi thagat sabani haidana haijari matang swaida ingen thagi oina maru oibasing lokhachaba loisinjarage yengbiribu khwaipun mupu amukana thagab phungdoksari kanglaipa imana yai fare